angakpawa kunmanga. Mihat mipun crime thukpagi chang asi ningtham thadagi kalendana heli. Adom humang soba yam umchaknaba matamda mathongmaram khangdana khoido pangsawda sawgatpa yawbi khrabra. Soidana yawbiramani aduga madu adom nathanta natte. Siga mari leinana crime thukpagi chang asisu asaba mafamdana heli hairi. America dadi mihat mipungi case thukpagi chang asi kalendana 2.7% hengalai hairi. Kuningwangbi khungov hai hilasi masi asing bagidi tara suba chahi chada nupa singgidamak puthurkibani hairi nupi singi nate kadaino aigi pencil hill krok krak amda chatke. British Intelligence Service na Al-Qaeda gi website ama hack tawki aduga makoina madudi yorumba bomb sabag instruction khara makoina cake sabag instruction na mochinjilamki bomb cake tare dudi. Ice cream chabana khoi hakchang lumbu thambi habdugumba Russian singi thazanabi ama lei. Horen tondang sacrifice na soidana comment pirani adudi maitan chari haksang si teng lahon doribra haina. Rubik's Cube puthokibnu paduna ahanba solve tawna honabada tha ama changhi. Atappa amengba music tharga san sangom sum matamda sangom thokpai chang 3% hengala hairi khangdre da chu sumeli. Goalkeeper singi brain si atei player sing dagi hena thuni yangna mathau tawe. Roman singna ikoi miyoi ba madi atei sha kharagi yung chin tingba da siznarami. Yikes. Sige Amy Davison harbinu pisna lak nipan lishing nifu thiraga thoina aikoi min ungamdaba lai ama leiki. Lai asigi maming fresh air asengma nungsit kawi. Isam samna mana lady laish na yaurisi nungsit ni aduna ungamdabani. Chaktang mathukiba matam amada mombadi candle si yam pamna chanaki. Matam maduda candle si sansagi mathau amadi asingba khoiruna sanarami. Maramsina chaktangba matam madudadi candle si thoina huranarami bani chanabagidamo. Kainjang charke candle ngokthong chai chinglaiba kheramaga. Asngarang di grass game sanaraga phone anbam lairehe tu masi irai laiba yamsu interesting oiba game ne madudi 1xbet sanabira loire sida tawduisi plan si pukai kitringini sagi winnings put lahu wi wane aduga sidane ekoi sana pamba amount amhekta sanagi yai kuina ngai kai mana chawbu di heli. Oh yes, aidi amukasu thoire thakibe amount double the thoire thurpa sales si paytm bank tagi loktu ani sida dei topa game sing su yauri under and over dice head and tail asina sing si sanraga daw yarga de dom BMW car iPhone laptops gas price makal mathel manasing phangbi yahali registration tawdagi promo code sisinaraga de dom ₹130,000 amadi 150 free spins phangani link comment da hapcharmage apamasing laibak ingbiyo. Tara taruk subu chahi chada Turkish nupisingna perguma moigi mapuroibana coffee marang kaina pithakpa ngamdragadi khainaba yahalame atamo kai hotnarige baby adi coffee culture hange he. Experts singi matungina gumberna umapa thadok hanabagi khwaidigi thuba pambai hargadi moi mamita chaklong thinbasni hairi. Prithibida leriba mahik matai hingkup sing asi masi amai mathakta amalon sinaraga pulap samjanhan bataragadi ekhoi Milky Way galaxy si lisung kulag yesin bathungani hairi. Uchan pambi singna nong jurakdor haibasi mangjongna khangame akoibadu uchan hauragadi yingbiu kariguma moigi mahidu kupsin khumjalaga lermagadi nungsidu chochot laure nong jurakdor taklibani. Sigumbai khoi angang singi sanapod nongmai dagadum yauna bai khoina re kasu hainariba laser pointers na aeroplane da kapsin bathingi serious crime chingi masigida makisum sang yobu phau oithui. Actress Jennifer Lawrence ki makhutta isingi chemical formula H2O asi tattoo hai karigi ising changnaina thakpa kawtanabani hairi.
iting ting bangam drabanu pagi penis leptharabanu pagi lipstick chap ting hanbada sinana buguli Viagra se lipstick ta khaknatana sugaragi singa thilaga leide sing chai matamda mitrangum lerang singa su sap sap ting khali tekhal I hairi masi Israeli amadi Australian researchers singna sathakhiba study madagi khangakkhibani chumsingna sumaina buktan ilibasi moigi pau phonanabagi mong amani swashi aigi jagani henjalakanu he ka haiba adai moi pakhang isa acting tongnabada su siznai Australia dagi sigi David Hings haribnu pasna office ta moigi boss na magi mamangni fungfungna mamoi pangthok ta thoksilei madu karim ka thaina bagi mong amani haraduna court ta thoina laga wakalakhi moigi boss na mong dul pa lak 19 thian gadabni haina su tokhi April 19, 1930 irai numit asida Britain gi praja pulap hupaga BBC pau thanakhi kari tadogi good evening ngasidi good Friday ni aduna pau pazararoi haibasi ka tagadabagi leibak ki lon manadriba adagi lon khoiba kadam lady sumaina san singi su lei hairi lam gi uina san kukhong asi chap manade khra dum khenai hairi aina tabdadi sanna khongbasi ambo na tai adamo English film dadi mu haine yena ko adana khongsu modi ko ga dudal du ga dan ta haijili wakal nungai ganda bilaina depression nabasing moida therapy khradagidi video game sanabani hena moigi wakal ngakta su potha hali hairi aikoina ngasi siznariba emoji ki wakalona si mas 1969 da Vladimir Nabokov hariba ibasna puthombane Nupa Amana Nupi ama Thouwoina Nek Aga khupakna thanki sigi manisati hariba computer programmers na mana Facebook hek parambaga khupakna tharaknaba Thouwoina Nupi ama tolo piraga nekhi aisho phone da Facebook hapsade maramdi Facebook khwai matam manghanba choitra gi leipungne boentropy haibsi ko ki leina amane masina wasing masana masabu sanbini haina chena thajagane khanjagane sangi mong tawra leini senahudragadi sajik jaramgane adai sandona su khongakane aigi yumda chathajagda spoken English course aming matangda haijarumge Admission often deep sea guidance wangjingna English sangkhona ngangin ba satar singdamak English grammar amadi spoken English ki akhanaba course ama puduna laksari tha ahum chathajagda special course asi live October tang amastagi haujagani limited sydney sadra kunthra dagi hena lawzaroi offline amadi online classes animaki kudung jab su pizari haujiki matamde English lon khangba haibsna thabak inkhang tanar gdo ijabata nakta chalu mafam singsu yumgum phawhan bangam libani maramsna dum su English mapung phana ngangbang am honu bugi kudung jaba si lobi ho akupa marul gidamog screen da hapsari number state ngasimok pau phobira o